Kuki Jo lalhauba fakiba mioi anigi manungda amadi hauzik fawa mari makong khangdana leiri. Masak khangdaba Kuki Jo khulai paiba sing oigani haina thajaba singna mamang thagi kuntraga mathoigi numidang wairam pung mangaga minute yankai mari taba matamda Churachandpurgi Chingkonpangda leiba Royal Enfield showroom manaktagi selgi demandga mari leinana fadana pukiba mioi anigi manungda ama thadorakre aduga topa mioi amana hauzik fawa mari makong khangdaba ngamdana leiri hairi hiramasi matangda pauche phangba pauna hai sakhangdaba khulai paibasingna fadana pukiba mioi ani adugi manungda Churachandpurgi tuibong Jion Bengdagi Kavlinlan Elias Lalboy kuntraga humdoi apokpa Langmin thangdi haukiban thokaba numitki numidangda Churachandpur district ki mafam amada sakhangdaba sing aduna tekta kaidana thadorakhibani aduga mahakapunna phaminakiba Bihardagi haujingna Churachandpurgi Bungmol village laiba Mr. Chandam Kumar kunga manga apokpa harisa haujik fawba thiba khangdana leiri thaudo adugi matangda thiba khangdana leiriba Chandam Kumar gi mache Priti Kumar na tha sigi amada Churachandpur police ki OC da bachero ama pisilakpadagi police na case ama laukhatuna thiba gi thabak chatharakhibani hairi KCP city Maitai gi Lanmee manga KCP MC gi Lanmee ama fare ingarang Imphal East district ki Haingang police ki manung chanma Manipuri Thakurbari dagi KCP city Maitai gi Lanmee manga fare hairi pausin ai faraba Lanmee sing adudi Laisram Bulu Singh Kungataru RK Nelson Taragamapal Laren Lakpam Thoiba Singh Kungataret Kanguzam Jeva Singh Kungani Panamadi Boyamayum Javir Khan Taragamapan Kawi Hari Makoidagi 9mm pistol ama magazine ama life round Taragamatoi 36 IC hand grenade ani mobile phone ahum selling bag ama seloine lupa lising mga gachatret amadi 4-wheeler car ama fagale hari farba mioi sing adu achamba wahang paung chathabada miyamdagi nam haduna sel khaibagi thabakta chenabani haina police ki pawsina hairi amarom dangarang security force ki kangbuna chathakiba operation na singjamai thoktom lekai area dagi KCP MC progressive ki Lanmee ama fare hairi faraba Lanmee adugi maming khangema Bipin Singh yankai gawi mangondagi mobile phone ama 4-wheeler ama fagat ki marks miyamdagi sel khaibagi thabak chathabada chenabani haiba khangmangam le hairi UPPK gi Lanmee ama miyamdagi sel khaibani haiba mioi ama Prepark Pro gi Kedar ama fare Thobal district amadi Imphal West district ka tainaba mafam singda leiba miyamdagi sel khaibada chenabani haiba UPPK gi Lanmee amasu Kakching district ki Irengbam Hawai Row area dagi fare hairi farba mioi adugi maming Phairoijam Thoiba Singh Elias Chala Makul Gahumdoi Kawi Mangondagi mobile phone ama 4-wheeler ama Aadhaar card ama PAN card ama voter ID card ama wallet ama fagale hairi amarom da Imphal West district ki CTPH ki manung chanba Khuyadong crossing da su ngarang miyam dagi sel khaibada chenabani haiba mioi ama fagale hairi fagalaba mioi adu Telhaiba ningombam kuntragamato Elias Ken Kawi Mangondagi 9mm pistol ama maru mari yauba magazine ama mobile phone ama Aadhaar card ama 4-wheeler ama fagale hairi amarom na ngarang Yairipok bazar dagi Supripark po girami ama security force ki kangbu na fare hairi farba mioi adugi maming sinam yaima Elias Chingakpa nifuga manga Kawi mangondagi 4-wheeler ama mobile phone ama fagale hairi Editorial column dagi lakhocherake Manipur thugaiba pamba singa sokna balani hairaga center na kadigi tumina leishilibano housing mitei miyamga sokna ribalana si Manipur thugaina bahona riba singa sokna bani haina Manipur chief minister N Biren Baraki miyam khangna lauthokrabani adubu yamna ngaklibadi Manipur thugaina bahona ba haiba si Bharat thugaina bahona ba chama nai haiba si Baraki prime minister Narendra Modi Union Home Minister Amit Shah amadi atai center ki luchingba singna khangdabagum tawriba asini Taseng badi Manipur thugaina bahona ba haiba si Bharat thugaina bahona bani haina khanduna Baraki prime minister Narendra Modi na mangjil thana chongthoktuna Manipur thugaina bahona riba kangbu asi maithiba pina bahona fam thokpani adubu pangthopam thokpa mathaudang adu prime minister Narendra Modi na pangthoktana hojik fawu tumina leishile oiriba fibam masina takpadi Manipur kaininglaga kaijau Manipur kaibada Bharat lengakta karisu sokpa leite haibadu phongna takpani haina khalli Loina Manipur ki chief minister N Biren thamoi sengna Manipur thugaina bahona riba kangbu go sokna riba lana si mai pangna bahona view haijaraba phavoda center ki luchingba singna mana da happy dre chief minister N Biren na haijariba wafam asi phagi tahale samu maningda pena khongba haibaduga chap manare haiba yare Maraibak Manipur thugaina ba phong bu yekna ba singmai thiba pina bahona bada center na tumina leishin khrabani na chief minister N Biren na luchingduna Manipur thugaina bahona riba yekna ba singasi Maithiba piduna Manipur ge apunma saktam kaidana bahona fam thoi Maraibang Manipur kannaba lantheng da center gi mateng yaudrabadi ngamloi haina chief minister N Biren na yamna pangdabagi matawgum leifam thokte Haujik chief minister na home department supairi lenga ki makhada state security force mapung phana haibadi tik tik launa leiri Maduna Maraibang Manipur kannabagi lantheng da chief minister na terrorist ni haina phong na ichang thong na lauthokraba kuki militant sing asidi
Manipur Lengana Choba Thaudang Lauduna Supnatagi State Force Kaktana Maithiba Piba Ngamgani Sandargi Mateng Bikya Nibagum Niduna Lairingai da Manipur asi Yingnabana Language Chansin Kibana Hangani Habasi Kangpom Tui Chief Minister na Mangjil Thana Day Minister Amadi MLA Singna Maraibak Manipur Kannaba Lantengda Mayong Yaduna Choba Thaudang Launaba Honadriba Karigino Hauzik Fawbada Manipur Kannabagi Lantengda Lamdamsigi Maraibak Ningba Mapari Kaya Lanfam the Changduna Lanteng Nabada Tawaina Ponta Oikre Hibasi Equig Lingak Loising Kanglibani Adubu Maraiba Kannaba Lanteng the Kulai Yaw the Bayade Ireba Kanjage Kulai PBU Hiba Fawbada Manipur Lengana Tabi Danalay State Security Force Tagi Maraibak Manipur Kannaba Lanteng the season Nanaba Nongmai Kara Lokiba Dusulengana Combing Operation Chataduna Namduna Hector Kongatli Maduna Manipur Hugaina Bohona Riba Kangbu Maithiba Pina Bohona Bada Manipur Miam Daduki Mati Kurau Tang Bato Ali Hibasi Haiman Batoloi Haina Kali Hauzik Manipur ki Oiriba Piba Masi Chief Minister and Biren Amadi Atay Minister MLA Singna Mayek Singna Kanglabani Numit Kudingi Misi Mina Talk to Namikap Mirao Koltan and Nilaba Manipur Haibadu Oirabani Piba Masida Chief Minister Amadi Atay Minister MLA Singna Tumina Yamna Pang the Bagi Matogum Laitoli Basi Karigino Haibasi Miamna Pen the Bagi Wahang Hang Bahurabani Loina Center ki Mateng Yaudabadi Maraibang Manipur Kanbang Amlare Haina Uli Basi Yamna Pang the Bagi Tawongni Ireibak Manipur Kanabagi Damang Manipur Mia Mangjil Thana Chong Tok to Lebli Miangi Mang Thaduna Equigi Lengak Loising na Mai Park na Lanjing na ba Honafam to e Adobo Tha Nipan Helaba Faw the Equigi Lengak Loising na Maraibak Manipur Kanaba Mai Park na Tabak Amatapang to Pugamdre Chief Minister na Luching Duna Center ki Luching Basing Haibadi Prime Minister Home Minister Amadete Minister Singda Manipur Kanaba Hona Biu Haibada Sutabi Dre Loina na Sokna Ribalana si Manipur Thugaina ba Hona Riba Singa Sokna Bani Haina Chief Minister and Birena Center ki Luching Basing Ta na Bahairaba Faw Bawa Oina Lobidre Maduna Manipur Kannabagi Damakta Equigi Lengak Loising